Israel na Syriagi airport anida missile attack taukhre. Syriagi capital Damascus amasung awanglomda layba city Aleppo ge international airport singda Israel na airstrike taubadage runway kaiduna airport animak siznaba yadre haire. Syriagi paugi agency sanagi report amada attack aduda misiba natraga sokpa yawki de haire. Mahausagumna Israeli military na attack adugi matangda wapam amata phongdoktre haukiba sahi kaya sida Israel na Syriagi manungda airstrike sa kaya tawgduna lakle. Adubu handaki attack aside Hamas militant group na ka Israel da attack tawkraba matungda hanba oire. Lamdam asida thogliba Irange matangda wa khananabagi damag Iran ge foreign minister su Syria da satuna official singa una ba thawrang tawringaida attack asi satharakibane. Iran na support tawba Hezbollah amasung atay siya Muslim militant kaya Syria da operate tawba amasung makoygi aroiba pandamase Israel bu mangan bahay base. Oiba maram na Israel na makoygi mapanggal thudek na ba airstrike masing thingamda na sathare. Masi maruay na Iran ge proxy forcing gi khulai paifam khulai pusilakpham singda target tawba nei.